Kuki jo Singna Namna Taba Mafamda mar Hatkhibagi Mayokta Khong chatre. Tha asigi taraga tarukta Assam Police ka khut thoknaba thodokta mar militant Hatkhibagi Mayokta ngasi Manipurda Kuki jo mar singna tongan ba district singda rally chatuna yaningdaba phongdokre. Kuki Women Organization for Human Rights mar Women Union na mapung oiba thodang lauduna state asigi Kuki jo mar singna namna khundaba Chuchampur Kangpopi amadi Tengnopalgi mafam singda miyamna rally chatkre. Chuchampur district headquarter da laiba mall welfare ground dagi hauraga miyamna peace ground manakta laiba wall of remembrance power rally chatuna amuk hana mafam aduda halaklaba matung miyamgi oiba mifam pangthoki ngasigi rally aduda miyamna Assam Police ki ka henba fake encounter gi thong adubu yaningdaba phongdokpa thodok adu judicial inquiry tawgadabani amadi Kuki singna justice pami haba kholaw sing lawki tungda Chuchampur DC ki khuthangda Union Home Minister Amit Shah da thodok adugi achumba wafam sing puthok pinaba taksiladuna memorandum ama pisinki khongchat adugi matangda Kuki Women Organization for Human Rights ki wangangloi Rebecca Haukip na hai margi naha ahumbu militant ni haiduna Assam Police na hatkhiba asi proof asibu namthanaba hotnabani thodok asigi matangda special investigation team ama semduna thigatpaga loinana justice phanganbiu haiki nakal amaramda haukiba July 13 ta Kasarda mar Kuki terrorist ahum nongmaina kaptuna Hatkhibagi Mayokta district encounter extrajudicial killing of 3 Kuki youth na sinduna ngasi Technopol community hall da Kuki singi oiba mifam ama fambaga loinana mass rally ama suchatkre. Kuki terrorist ahum Hatkhibagi thawong adu fake encounter gi manung chanba thawong amani thawong adu Manipur lengakna atamnana sillaga pangthokhibra haibagi pendaba phongdokladuna Technopol community hall da tongan ba Kuki civil society organization amadi Kuki miyamgi oiba mifam ama pangthokhi Assam Police na mar naha ahum Hatkhibagi thawong adu yaningdaba phongdokpaga loinana rere ama chatlaba matungda Technopol gi deputy commissioner gi khuthangda Union Home Minister da thodok adugi matangda thigatpinaba memorandum pisinki hairi maka tarakpa data Assam Rifles na Kuki militant singi nakanda leppadagi irang loisinba ngamdabani bilasini Thadara mga faraklaba Manipurgi irang asi state asida mathau tawriba Assam Rifles na Kuki militant singi nakanda lepkhiba maramna irang asi loisinba ngamdabani haina Manipur Kaithel Phambi apunba lupki president oina bilasini na pendaba phongdokre Manipur Press Club ki thangjing holda pangthokpa paugi mifam amada oina bilasini na hai irang asi haurakpadagi lanjenaraba singna kaidongai mayumda hanjinba phangani khanduna ngasi phawa relief camp ta wana khangli Lauri yumpham da hanjinba ngamlaroidra khanbada awaba ama pokliba miyambu lengak pairiba singna state asida ing tapa hanjinba haure hairiba si aranba wafamni matung tarakpada asigumba wahai asi amuk hanna MLA minister singna haibiganu relief camp ta changjafam lawduna lariba singna mayumda hanjillaba khaktada lamdam asida ing tapa hanjille haigadabani miyamna lauriba kholausing asi lengakna tabidrabadi numidangda maira paibi thokpagum ayuk nungthil naidana thoklaloi hainingai leite haiki makha tarakpada Manipur ki hauji oiriba issue asi MP na parliament ta pukhatuna loisinbiu ibomcha BJP ki spokesperson su oiriba lamlai kendra gi MLA khungban tabam ibomcha na hauji Manipur da thokliba irang sigi issue asi Congress ki member of parliament oiriba Oja Bimol Akoijam na parliament da athuba da pukhatuna solution purakna bahonna biu haina phongdokre wafam asi ngasi ayuk nonganda da laiba MLA gi yumda pangthokpa lamlai kendra gi manung chana lariba Red John Savungu khunau santi khongbal thamnapopi sana sabina chingba mafam singda laiba Chahi manga gi mathakta laiba mioi chanipanga marfu humdoi da chen kg mari yenthokpagi thoramda MLA na phongdokhibani mahangna makha taraduna Manipur da lariba miyamgi apamba ihul khangna parliament ta pukhatuna athuba matamda solution purakna bahona biu hairaduna Manipur gi hauji oiriba issue asi Manipur Pradesh Congress Committee ki MP na parliament ta puthokaningi matau karamna irang si loisingadagi haibagi wakhalon puthokpiu Leibaki oiriba phibam asida wadaba mioi amata leite lengak paibada yauriba MLA sing suwai ching amadi tamgi miyam suwai adubu khara hena waribadi chingkhong chingya da leriba mioi sing asini Manipura thokliba irang asi mapalamdagi changsilakpa immigrant singi khut yaubana hekta loisinba ngamdabani Manipurda haujiksu chatnariba Kuki militant sing asigi leader Myanmar da MP phabo oiramnaba mioi singna punsinnaduna lanasi chatharakhibani Thawong asi political gi oiba khenaba thamdana MP oiriba Oja Bimol na parliament ta pukhatuna loisinna bahona biu haina phongdokhi tarakpa update asidi editorial kalam ok kangla pawdagi lokhatjarake lengak londa legislature educatory judiciary gi thodang Manipur gi lengak londa wathok amagi matungda wathok sing mathang lepa leitana thoklibasi thoandana bahona matamda legislature executive amasung judiciary gi achauba thodang lei Democracy ki maru oibe yumbini hairiba legislature judiciary amasung executive ki marakta understanding cooperation leina punna thabak tominabagi mathakta sincerity transparency amasung accountability leina lengaklongi thogai panglabadi
matam matamgi tholakpa wathok lanthoksingi warusin purakpa ngamgani loinana miyamgi mihut oiduna lengaklongi thogai pangliba MLA minister legislature amadi lengaki loisangsingi makok thongba bureaucrats singi mafamda understanding amasung transparency leina thabak thoramsing paikhatlabadi Hatkhibagi Mayokta Khong chausinhanba ngamgani legislature lawmaker singna favoritism nepotism amadi chenja thumja yaudana thabak tawrabadi head of department gi thogai pangliba bureaucrat singdagi horaga makha taba employee singsu mathauda pukning changani lengakpa minister singna miyamda thajaba pikhiba wafam sing adu mari lainaba bureaucrat singna thabak to onthoknaba honafam thoi loinana minister singi maikaidagi su haidokhiba wafam thabak to onthoknaba mari lainaba head of department singda pautak pibaga loinana toina progress report lawbaga loinana matam chana loisinna honafam thoi tharang asi lokhatlabadi lengak adu chinga khutka manaba ohenba ngamgani state asigi lengak pasingi thawong thausilda uba phanglibadi legislature singna ama executive singna ama tawning bata maning tamnabadagi hendoktuna legislature amasung judiciary gi thabak thoram singda khut thingjinbadagi achumba wail phangba ngamdabagi phibamda leirabra haibasini state asida miyamgi oiba matamgi oiba tholakpa issue sing lengakna issue sing adu matam chana amamta oina warosin puraknaba hotnabagi mahutta miyamgi ihau namthanaba hotnabagi mahutta khulai oina judicial inquiry natraga magistral inquiry chathaduna leidi semkhiba inquiry committee sing adusu mapung phana mathau pangthokpa tawdana issue sing aju namsinduna thambadagi miyamna chumba wail phanganbiu haibagi kholaw singna tangdu leitadraba lamdam oirakhibadagi lengaki thabak thausil singna miyamgi thajaba lehendanabagi maram ohelliba asi laibak thibani State asida mikhal pangthoktuna miyamgi lengak mathang lerakhiba matam adudagi ngasi fawbada lengak amatana miyamgi oiba masak thokpa thabaksing amata pangthokpa uba phangde lengak pasingdagi miyamna para tamba yaba thabaksing uba phangba ngamdana leidi miyamna khangi miyamna mikhal pangthoktuna thajaba amaga loinana thagatkiba miusing aduna MLA minister oikraba matungda michang mikhai achan miran naiba ngahangaki oiba wangang chinga khutka manadaba amadi chenja thumjana chingbagi chatnabi chathai haibasini mikhal matamda miyamda phajaba wangangangba leirak khulak thaba khongbal sengba amadi semgat sagatpa chakhotpa pamba leibak miyamgi yaifanaba kathokpaga loinana thabak khara tawrakani haibagi tatki langda miyambu sumduna mikhalda mai pakraba matung miyambu karisu leitana lorokhibadagi chatnabi asi leiriba makhai politician amadi miyam anigi marakta afaba mari thamba ngamkhiroi lamdam asigi lengaklongi oiriba phibam asi lengakpasingna ama miyamna ama tawduna tan aningba maning tamnabadagi law leitaba state ka panghaknabadagi tangdu leitadaba phibamda leirakhibani hojik leiriba lengakna anti corruption department dingduna senja thumja thingnaba amadi war on drugs ki langjangda khongjang lokhatlikpadagi miyamgi apenba leikhiba adu miyamna pungphana thabak to onthokpa ngamdabadagi miyamgi ningba kaiba ohelibasi laibak thibani legislature amadi executive singna thamoi sengna transparency accountability leina laibak miyamgi interest lengaklongi thogai panglabadi wathok pumna maki warusin puraktuna tangdu leitaba state ama ohenba ngamgani